Yelhoumee Amadi Mitop Khangdoknaba process Mathou Tarakle Natragadi Mitop Singh Asum Laisin Kragadi Manipur demographic character the Soglakani Haina MP Dr. Bimol Akoizam na Fongdorakle Ngasi Imphal District ki Manung Chanalaiva Yelhoumee Singing Sing Kubam Lamjing Maira Ching Awa Ching the Joint Committee on Inner Line Permit System JCILPS na Sinduna Pangthok Liba 10th anniversary of Lamjing Maira Sapam Robin Hood ki Thoram Pangthokre Thoram Aduda Huyen Lalong Thangta Yumnam Huidromna ILP ki Khongjang da Laikiraba Lamjing Maira Sapam Robin Hood ki Khubamda General Salute Chupi Kibagaloina CSO Maira Paibi Club Amadi Tongan Tongan Baskuli Mahiroi Signa Laikiraba ki Khubamda Haikat Lekatamduna Ikai Kumna Basutke Thoram Aduda Yaukiba Manipur ki MP Dr. Bimol Akoizamna Paumi Singna Makhatana Duna Manipur da ILPS Anaribasi Maming Khaki Oina Tauri Niom Chumna Chanahanba Mathou Tai Naha Oiriba Mahiroi Signa ILPS Karino Haiba Khanglam Drabasu Mitop Changlaklabadi Ekogi Furup Asi Mutkiba Yai Haibadi Khangli Housing Mitop Sing Changlakliba Sing Asi Khangdoktana Sum Laisin Kiba Tarabadi Manipur gi demographic character da Soglaktuna Tripura da Tripuri gi Oirakiba Fibam Miyamna Khangnari ILP system Chanaribasi BJP Lengakna Purakpani Hairabanina Thamoi Singna ground da Kamaina implement Togadaki Haiba Changi Ningthina implement taudragadi maming long na batagani hairisi laloi saishu su tek tanaba linsu sina bathabak taubatai NRC asi thambiuna taksilaklavadi PM phauba pankide hairibani kauningba kauzo adubu foreigner na kanano citizen na kanano non citizen na kanano haina khaidokpagi process amadi tautabadi yaroi loinana pattern of population growth asi kamaina tawi haiba khangdokpa changi haina phongdoke Akoigi demographic character is a serious issue both for economic development plan tawgera ma tawgera demographic pattern and character se koi khang mathau yam tai koi masing hingalai ba ni khangde pick follow ni na ko akoigi protection kamai login ha issue ko maru yam boy mapa na gi changjala ko mi ase nangi citizen and non citizen je khaido ko mathau tai madu delineate tawna ba call it any NRC update tawera na tagan NRC simoina man prime summary wo pan behind ni na tak chala dia reservation lai do to call it by any other name kong maning am ta ko jo duga foreigner na kanano citizen na kanano non citizen se khaido ko gi process am di taw do ya ro duga sida natana mu pattern of population growth se kamai taw no ko se ha gi port am achobam le zaina imugi from sidaina emphasis piraise sigi constant awareness ama koi changne chumna magi legi dabugi lakpudana na mana legi dabu sagona reba concern je koi demographic concern leine natra ana demographic concern je koi constantly remind taw naha sing moi gumba se symbol le mos